ताबिरिबा अमदि मिटेंग ताबिरिबा सिंगो अहानबमक्तदा इकाई खुमनजबग लोइनना तारामना ओक्चरी ngasi amuk pumnamakidamakta pujarkliba yamna nungairagadaba film asi ek diwani ki diwaniyat hairiba film aduri film asi yamna nauriba madi yamna honaba kanba hero amagi film ni hero asigi maming Harshvardhan Rane kawi mahak asi yamna masak khangnaramdi adubo mahaki 2016 da release tawkiba Sanam Teri Kasam hairiba film adu matam aduda yamna chawna flop oiki adubo phajaba film oibana mayamna re-release tawna request tawbadagi 2025 ta film adu re-release tawbada mipum khudingmakna yamna pamna yengnaki asumna chahi mafan flop oiruba film amabu blockbuster ohenba ngamkiba hero adumaki film ni ngasi aina mayamda khudol tamjagadoribasi film si 2025 ki October 21st ta release tawkiba Hindi language ki romantic drama film amani film si writer na Milap Jabiri amasung Mustaq Sheikh makoi ani asini aduga director na Milap Jabiri na oiri film sinamba matamda crore 15 changki aduga film sina hojik fawada crore chama hena tanba ngamle hojik su mayamna film sibu yamna pamna yengnari masigi film sida maruine saktam langni basing adudi Harshvardhan Rane amasung Sonam Bajwa makoi ani asini adudi mayam film ki wari da mung lakserge masida soi ki balan ki bamadi sithanan thaba yaw khibrasu ngak pina ba haijari masigi film sisu aiko gi viewers sing suggest to birakpani masigi damakta su thagat pa phongdok chari adudi mayam yamna koithoktana film gi wari da pukning changminarasi film se horakpada political party amagi leader ga loinana mantri MLA singa wafam ama khanari madudi makoi party gi majority oribasu government asi makoi na matau karamna chalairi bano haina matang sida makoi haina palibasi Aditya gi political party adubani leader aduna opposition party adugi matang makhatari aina makoi gi hana gi campaign aduda yaurubada khangi madudi mapa machado yamna khenai mipum khudingmakna mapa bukini aduga machana mipum khudingmakpu kihali no confident vote asida ikhoina ngamduna machanupa Aditya gi lambi asi thingadabani wafam asida mayamadu amatu oina yanaduna leinei asomdana Aditya gi rally amadi conference ki sem sadun leini mathang sinda Aditya gi yamna sathiba entry loduna mayumda lai mana lakpada miyamadu Aditya gi party gi flag paidur thangkat nei Aditya gi mayumda mandir ama saduna pujari kauduna Aditya mandir adu khurumduna phami Aditya si yamna power leiba mipum khudingmaki aronba singsu khangba misak amani Aditya gi yam luna tinaba mamanaba musulai mamingna saman kawi magasi Aditya gi mami gomna Aditya bo senadun lei saman Aditya gi mayokta leiriba mantri MLA singaduda mathang call tawduna warning pibadagi pakatnaduna chenekibada political party adugi leader khakta ngai hoki asum tawduna Aditya bo namthanaba kanan su tawbu matik oiramde tawdu usidagi opposition party gi leader adu mai hon saudu lehui mathang sinda Aditya na sar asigi company amagi yamna maming leirba businessman amaga unaba laktuna wari sani businessman aduna Aditya da thagat pa phongdoktuna hari nangna igi company da lambi thong kaya sabagi achoba contract kaya pirakre aina nangonda yamna thajai mathangi bhota aigi bhot adu nangonda soidrabani Aditya na matamadu fawada aina nangi bhot adu ki darkar oiriktabusu yai asumna khumi businessman aduna amuk hari mayamna yare matagom aduk napal tawbudi apaboroi ado mathangi su oinaba hana sunangna contract pirakhibagi mamal adu kayano wahang sitabada Aditya sauningba poklami aduga paukhum pirai crore lising manga piyo Aditya gi paukhum sitabada businessman aduna noktuna adudi yamna yamandro asumna hari Aditya na nakalamada angang amana laibak hawai yonduna lepliba adu uduna koksili angang aduna harauna laibak hawai mayong khra paiduna changai Aditya na mayom ani lauduna kayano hangbada angang aduna lupa 15 khaktani hari businessman aduna mangonda achoiba yauri haiduna paisa lauthoktuna chandi kharapi Aditya na businessman aduda mana hangkiba wahang adugi paukhum oina khumlei kana gumbagi phurit khauda paisa achoiba yaurbadi laibak hawai khakta leiba ngamgari asumna haiduna mayom ani adu businessman aduda pisilami matang sida aikhoina khangi madudi Aditya si senja thumja si yadi
Adityana hawayon ba angang aduda school chatradi kaitore haina hangbada angang aduna school su chatkadoribani ado yonggi paisa su aina tanbani haina hari wahi asitaraga Adityana yamna nungsina angang adud hari ngasidagi nahak school chatuna lairik ta pungning chang hono nangi yonggi darkar leiba khudingmak ngasidagi aina amato alaloi wahi asitabada angang adu yamna haraujai Aditya si yamna puksil sengba minungsi khangba misak amasu oi businessman aduna Aditya da makha tari aigi offer si nangna munna mukta khanko kona ningam da balakani wahi sitarga Aditya na hari ai poku matamda doctor na aigi babada angang abadi mamagi punsi ani asidagi amakak kanba ngamgani haiba matamda babani imagi punsibo kannana ba haiki adubo aina aigi punsibo kanduna malem asida lakibani aigi apamba sina aroiba apambani kanana su thingba ngamloi asumna hairam laga laki businessman adu yamna sawning na lehuki gari tongduna Aditya ga sawan ga lakpada sawan na hari ngasai crore lising mga haribadu yamandrabarne wang sitaraga Aditya na kumlai kari gumbay ko'y thamoy siyang basi mamallaw dun yontok ka haribadi mina khangnaraklaba matungda ikay dun tumba yarakta matamaduda lawgadaba mamal aduna tumningba adu pawhanba ngamnanaba changda lawgadabani wahi sitaraga sawan na hari malem sida sarbo tumba khanghandana lehengadaba mayoy amata layroida mathang sinda cinema theater amada miyamna krik krik inaduna film ticket lawnai matamasida Bollywood ta ada kowi heroine ama yamna maming chalami mahaki film ni mayamna pamna yengnaribasi adagi fajabi amadi ningthijabi saktamda mayam madu ngawnai mathang sinda Aditya na gari dagi kumlakpada reporter nupi amana hanglai sir CM asi mayamna hainabada maming khaki CM ni nakoi napana cha anigi khudombida chale hainari aduga mathangi vote karabadi sarna CM oirani haina so hainari wafam basida sarna kari hainingbage wang sitarga Aditya yamna sauninglami adubo paukhumdi amata piramdi tanja sida ada sunakal amada magi gari dagi kumtharki madu ubada lairamba miyam adu adagi maigei tamna chensin aduna reporters sing wahang kaya hangi Aditya na adagi maramda hana takrabasu amukta ukhidri mikup asida Aditya na adabu ahanba uba mikup asida mitfam hongdana adabu yengjai mayamna adagi lambi thatuna thambadu urga Aditya na adagi makut adu samduna pusilaki matawadu adada mateng oirabasu yamna ngakpa phawrami manungda changlatuna samlamba khut adu thadui Aditya na aigi ming Bikram mayamna nungsina Aditya kaubi haina adada hai adana hai Bikram aina sombu hana masak khangi hain hari Aditya na amuk adomna di aibu khangbiri sombudi malem pumbagi misingna masak khangnabiri hain hai adana adom film yengba pamba singi maraktaki oibi bra hain hangba matamda Aditya na oide hain khumi adana yamna ngakna karigino hain amu hanglei Aditya na amu khumlei ai competition tawasi pamde politician oigera film star oigera makoi singsi mayamda manglan khaktani uhaliba haina khumi wahi setaraga ada impress oi aduga makha tari anyway adomna mateng pangbibagi thagat pa phongdokchari adomu thengnabasi yamna nungai chalukhige haina hairamlaga flight matam oire haiduna chatki Aditya di nungsina adagi maike yengduna leptuna lehui adana lepta changlaklaga Aditya na yenghauba adu manasu amuk Aditya di yenglaki michana kiba mikup asidagi Aditya di adabu hena nungsijakre adana chatkraba matungdasu matabu yengduna lehuki mathang sinda Aditya na famduna leiringaida magazine da adagi kaina oibagi photo haptuna thamlibadu uraga haugatuna photo singadu yamna nungsina yengjai Aditya na ngasida ukibi adabu tasengna matagi oininglubana photo adu yenglaga makhoi ani luhongbagi manglanda tawduna lei Aditya gi matawasi sawana sukhangi Aditya na magazine gi photo adubu adu pugning huni yengbadi taibang sida kanagumba amatana adu pugning huba mideng yenglam khiroi Aditya gi mideng aduda mahangna adabu kayam nungsibagi haiba adu auba kanana irai laina khangani nakalamadana adagi bridal shooting ama tawrami shooting adu adagi mama mapa amadi manau nupisu laktun yengi shooting loisilakpada adagi piena producer gi kola contract aduda kissing sin yaukhidrabasu haptaba yadre hairi ai kari haigadabano khangdre memna amukto wari sabiyu hairaga phone adu adada pi
Adana phone adu lauduna sargi contract amount adu ai hallaga pirakani mi amabu paisa na hektamak leiba yani khalibadu aidi yaroi aigi su aningba pamba leijai hairaga phone thamki machanupi ki mai pakpa career bu uraga mama mapa na yamna harauji machanupi na su mama mapa lakpa aduda yamna harauji adana luhongbagi dress setpa aduda mapa na dress sinangna asingbagi setpa numit adu kayam kuina ngai khigani khangdeda haina nungsi na hairakpada adana hairi mama mapa khudingmakna machanupi singbu luhongduna chalhaningibasi masi kariginoba maduda adagi manaunupi aduna marak thatun khumlai iche baba khoina husiki matamda afaba hero ama thiba si araiba nati haiba khangdadana tawribani wai sitaraga adan hari aidi hero supamde afabu supamde aigi punsida thamoi sengba minungsi khangba isam chamba miyoy na pami asumna yamna harauna makhoi wari sanai mathang senda aditya mayumda mapagu unabalai mapa su masabu lakpa ngaidun lei sawan su yauna mapa macha sofa da phaminai aditya da mapa na election gi matang da wa haiduna sem oiniba su hai tanja sida aditya gi mapa na phamliba adugi matungda tv da adagi interview amalai madu ubada aditya di kana amata ukidre tv aduda ada tabu yengdun laikre mapa na ngangliba wa adu taramdana leiramba aduda mapa na yamna sauna machabu hanjin kawai aditya su manglanda tauduna leirambadu mapana kaurakpa aduda gyan tarki wa adu sawana thaidoruptuna hari baba sarsi namsang lakpagi yamna saklamlabani saghana mukta sathoklusi wai ase taraga aditya gi mapana hari madi taibang si phorokpaga mama bu chakrabani maram asina mana lamgadaba si power paibagi amadi miyamna yanabagi asikhaktani wai ase tabada aditya nungaitaba phawi mathang sinda aditya gi sawanga gari tongdun lakpada walda hana aditya gi photo thelibaduda adagi su photo napi madu uraga aditya na sawan da hari sawan numit kharani gi mamangda aikhoi ani lambi sida satpada nangna igi tummu chawa khangaloi mi amata leiroi haikibado madu leire nangna mukta adagi maramda handaki chayol asida kari plan leibagi haibadu thido aditya gi warol asida sawan su hoi haibagi sakphum onduna nokphet tawi mathang senda adagi pena adada yamna ngakna handaki chayol asi plan amata leite adubo ngasigi invitation ama khaktani leiriba si hain harki adana pharene ado karigi invitation no la ibado hain hari pe adun khumlai invitation ado army camp sutuna army sing adu wahang pakum tongnaduna makoida thongna hapigani hari invitation asi Vikram Aditya na tharakpani mahak na tha kudingi celebrity singa army singbu pungning thogat po oina pangthokani hari ahanba project sida membu saruk yaning haina swari ado yari haikhrora mem adana Vikram Aditya gi maramda nahak kari khangba lei haina hanglakpada pen hari mahak yamna power lei mahak na haiba wada kana ambatani yadaba tawti mem wai sitabada ada ngayak wakal khali mathang sinda sawana Aditya da invite ado adana accept toroktre adagi ahangu matam phangde hari kamaina tawbono aina de magi leiramba plan khudingmak cancel tawhunduna aikhogi program adu khaktamak thaman kibani wafam asitaraga Aditya na adaga personal oina unaduna wari saba pami haiduna appointment lauduna adagi manakta lai adada invite adu accept karigi tawroktabono haina hangbada adana khumlai Vikram aidi miyam khangnana ba haiduna photo video lohunduna thabak tawse aidi pamjade adunani wahi sitaraga Aditya na makha tari aidi publicity gi da makhalaga invite tawkibani ai mathang bot lep kadoribani adugi aina thabagasi mayam da ulabadi aingonda mateng oigadra khanbagini adana wari si sabada Vikram haina palakba sida Aditya na hari mayam na isi nungsina Aditya kauni aina hana su airport haikrabadani wahi sidagi adasu Vikram kauramba adu Aditya haina onthori makoi ani wari sanabada Aditya na nungsina request tawi thabak adu photo video amata namaloi army singi pungning thogat po ina yabiyo haibadagi adasu Aditya gi invitation adu yaduna makoi ani helicopter tongduna camp lai adana helicopter tongbagi makok ngauduna Aditya gi makut pai adubo Aditya di wakhal yamna nungaijai Aditya na adabu thamoi sengna nungsijabana adagi makut aduda sokbu phaw ngamjaramde asumna kem madu yoruktuna makoi ani pothanarami
Mathangi numita army sing aduga wahang paukum taunaduna ngayak entertainment tauduna makha tarakpada army sing aduna makoi anigi professional role adu onthoknaduna adada politics ki wa nganghalami Aditya dana adaga loinaduna acting ama taunana bakana request tawi maduda Aditya na kuuna kunthaduna adada hari I love you ada aina nangbo yamna nungsibagi chang asi aina nangwanda haidokpa fawba ngamjade karigumba aina nangbo nungsibagi aruba asi nangna khanglabadi nasamaksu aigi nungsibada lukhigadra haina pakatpa phawgani aina nangbo hek ukiba numit adudagi nang tabo imitsina yengduna leningi nangidamaktadi male masidi karisu nati ai isadagisu nangna hele nungsiba aina nangbu nungsiba sidi punsigi oina nungsibani ngasi khaktagi nati karigumba nangna ai thamoi asi machet tana thugairam labasu ai thamoi machet adunasu nang tabo nungsigani nangbu nungsibada ngawraba maraibak thiraba ise nang tabo nungsibana ai ithoni wahising asi Adityana magi thamoida leiba hainingba wahising adumakni adada hairibase matang sida Adityagi mitludagi pirang senthari mayam adu khuba khudun thagatba phongdoknei adan hari wow nangi acting sidi yamna mali actor singdagisu yam hele pirang so tale wahis sitabada Adityana kana tahandana mathanta soli aisi acting nate adugine ada makoi mayam adu ngayak party tawdun leini Adityana adabudi mityengi wangmada amukta thamkidri mana nungsi ni yengjai party adu loisinduna Adityaga adaga wari sanadun lakmini Adityana adada hari ada nak hanadagi so actor oigi haina khalakibra adana khalaki adubu yengo laibak phamandana haujikti star oirbasini adona hakti politics asi naki apamba lambi oibra Adityana aigi idadi politics yaudi adubu politics da ay yaukre babana ingonda power amagi manungda power amagi mahau khangandura lakibani asumna wari sanarba matungda thengle haiduna tumnanaba magi room da changnakre Adityadi adabu thengnarubadagi power pungmaktagi henba power asi nungsiba haiba sini haina khankre bathangi numita army singna training tawriba singadu yengtuna mayam punna lakmine army amana adada yamne naksanabagi mawong amada Adityana oi madu uraga masada sauningbu poi asum lakpada army aduna adabu konduna leimaida haithadun onthaki thawdogasi uraga Aditya mai hauna sauduna sensili adongi thabak thoram ama hektada keki mathau tarakpada adongi sel tinghanduna matam mang kek leiba channarubagi haujikti madugi mathau tadre SANALINGJEN bakery na yamna ahongba mamalda kek discount chawna pijari heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lowdana free da delivery tawjari adongi apamba keki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum singatu mapung phanbada bakery asina achouba thogdang lawjagi yamna ahongba mamalda adongi pamjaba kek adu housingmak pijariba number asida order toksin biro adongi matam sukmang manghandana bakery asina adongi thongjin fawba delivery charge amata lawdana free da delivery tawjarkani SANALINGJEN bakery Hayel Imphal West District near Ikokningtho Marunong Sabalaibung mobile number 8413987885 natraga 8731810461 aduga army aduda nangna kari natik leituna aigi adada suglibano haiduna army adugi collar paiduna chingi Adityagi wahi adu tabada adadi yamna ngakre army aduna len ama leirambadagi len aduna chiklani haina adabu chingthokpu oirami asengba sikhanglakpadagi Adityana army aduda lale haina haije thawdok asidagi adadi magi room da laktuna magi pe aduda call tawduna return ticket kanna bahaiki tanja sida Aditya su adagi manakta changlutun hari ada ai shokre thawdok aduda aigi thamoida lebe wahi adu thokibani adu bahukre hausikti aikhoi ani luhomgi date fix tawrase wai sitaraga adana khumnai luhong baiba aikhoi ani gi marakta adugi mari mata leiti nak yamna phaba thamoi sing misakni tawbutabo aina nangi maramda chamna khanbatani
luhongnabagidamakta nungsinaba haibasi mathau tai adubo aina nangbu nungside aduga karamna luhonggadoribano pakum asi tabada Aditya thamoi kaina ngaiak wa amata ngangdana lepi aduga aigi nungsibadi aina phangdaba yaroi haibagi maungda adada hari luhongbadi aikoi ari luhonggani aina angang oiringaidagi ngasi phawba aina pamba adu khaktani aina tawriba aigi apamana lore nangna kaina oiduna angang machugi sari setpado yamna pakchagani wai sitaraga ada mamittagi mapi taraki Adityana adagi mapi adu taithoke khali adubo adada sokpadi ngamjadi khongkap khara thangtoklaga makha tan hari ada nangi apamba ahum kha khanba yagani madudi luhongbagi numit chananaba item sing aduga guest sing asumna hairamlaga Aditya satki Adityana thamoi sengna nungsirabasu magi maung asida adadi singnaba ama yauduna yamna sawnglami mathang sinda Adityana adagi mayumda asa athak kaya pudunu laklaga adagi mama mapada khurumduna luhongbagi numit lepnanaba haiduna invitation gi design kharasu piduna apamba khannanaba yenghali Adityagi matau asida adagi mama mapa adudi angakpa oikre Adityana yamna fajana haijabani adubu adana thonglaktuna nak mafum asida kaidawba lakpano potchai singasi puduna aigi yumdagi chatkro haina yamna minung selectan hairaki adagi minung si yaudrbu wahai singadu taraka Aditya thamoi kaina sofada phamthai aduga hari hainai nungsibadi nampu yade haina adubo nangi nampu asidasu aidi nungsi Adityana adagi mapada onsilaktuna mo hari uncle adasi aina haiba yadrabasu uncle na amukta themdura haibiyo mahak soidana yarakani wai sitaraga adagi mapana adagi manakta changduna adagi matau adu yenglaga hari aina ichanupigi apamba khangi aduna som chatpikro wai sitaraga Adityana hawgatuna yamna lingna hari ai mafum asida hangba lakpa nate aigi nupi oigadoribi magi mapada machanupi thajanaba sem saro haina haiba lakpani asumna hairamlaga Aditya thoktuna chatki adadi yamna sawningna upai amata leitana lehoki mathang sinda mayamna adagi film kapa yaroi haiduna irang sagalaki Adityana lakpada reporter singna maram karigi irang si hauribano haina hangbada Adityana khumlai aigi misingda aina haigani migi mangnanaba tawbasi aisu yande aisu yanaba puraknaba kanna honari Adityagi paukhum asi adasu magi phone da yengi pumnamak asi Adityana tawhanbani haiba khanglami adana shooting gidamak lakpada mavu film dagi lauthoraki maram asina ada yamna sauna Adityagi mayumda lai adana lakpada Adityagi misingna lei chaiduna taramna ui Aditya su tholaktuna adabu yamna nungsina kauduna manungda kausili adadi pumnamak adu singnabagumna ukre maram asina yamna sauna changi Adityadi ada nongmadi soidan lakani khanjabana mayumda thorang pumnamak tawdun leiramani Adityana yamna harauna mayumgi leiriba pumnamak adu adada tai sonthangnaba khonjalna Adityana adada hari ada aina nangi awatpa mata leloi nangbu sinaduna khudongthib mata sunangaloi wai sitaraga adana sauna khumlai nangna khudong theloi haina tawribado aingonda yamna khudong thele nangna tawrib mong asida aina nangbu nungsianbadi kaidonungdu oithoktabani nangi nafamda awatpa leitrabasu nayumda mandir thamduna pujari laklabasu aidi nangi punsida sunglak laoi kawgadaba oirabadi iraga thamo aina yade hairabadi yade yagadabasu leite asumna hairamlaga ada thoktuna chatki nungsibana angawbugum pankak oiraba Adityadi adagi barjadagi hena kalba wahai singatu tabada thamoi machet tana kaiki masadu chumna lepu phawa ngamdana phamthai mitlugi pirangbu khamduna thambasu ngamkidre mathang sinda adagi manau nupiga mamaga lakpa lambi aduda gunda kharana miteng thamduna gihalami wari asi mama macha anina adada yamna kina tami thawdo usidagi ada Adityada hanadagi hena sawningkhre aduga lemna su tharoi haina khanki mathang sinda ada yamna sauna semgi manakta changlaki mafam asida police commissioner su leirami adana wa hawdoki tawbada semna marak thatun hari bayana ingonda hana call tortuna babi lakani harkrabani matang sida semna baya hairibasi Aditya bani adana mafum asida mateng niba lakibani
अदुबो CM na fawa Aditya gi order da chalamba aduda angakpu phawi Police Commissioner adunsu adagi mating pangbagi mahuta ichanupi na adumbo yamna pamji aduna selfie amata logjage ichanupi na uraga haraujagani haiduna selfie lawrami matawasida adadi hainaribo wari asida angakpa ama phawrami tanja sida Aditya su changlei Aditya na changlakpada CM adu haugatuna ai atopa room da chalage nakoi wari fajana sanauro hairamlaga thoki Aditya na CM gi famfam aduda famdur hari miyamna chokri asibu asuk mamalaina longnari ningthau na ugi chokri da famnabasu mafam adu ningthau sang haina mayam hainai aigi ningthau sang aduda nangni su famfam lai wai sitaraga adana hanglai nangna nangi gunda sing adu tharaktuna aigi family da kele baskarigino wai sitaraga Aditya na yamna ngaknari kari haiba aina aigi mi sing adu naki imaga inaugu senana bathakibani kihanaba nati aigi yeknaba singna sogan kigadra khanduna aina senan kibani ada nangi family so aigi family ni aigi family bo aina kaidonung da khudong thiba tholoi wai sing sitabada ada wakal kar phathai aduga makut lonaduna Aditya da kaptun hari Aditya nangna toribasi wai asi haiba loidringai da Aditya phuk haugatuna adagi chair adugi mapada famthaduna makut lonaduna hari ada nang adumai togono nakut ado aigi imangda lonagano aina nangonda khut lonaduna haijari nangna amukta aigi nungsibasi yabiyo ai nangna haiba khudung yagani wai sitaraga ada mafam adudagi haugatun chatki Aditya di mamittagi mapi tahui yamna chakna ada haina lawi Aditya na sawanda yamna maru leina kawi aduga sinasika tawduna mathangi sinda adagi mapa college amada professor oidun leiribadu ulei college asigi exam gi question paper nupa amana hurange tawbada adagi mapa na faduna purami thongdog sidagi irang thoktuna adagi mapa ado protest tawriba student union aduda lale hayu yade hain purami amasung mamai adu amuba taisinduna ikaiba pirami thongdog sidagi adagi mayumda Aditya na question paper huralamba nupa adu faduna puduna laklaga adagi mapagi makhong paiduna lale hain hayali aduga matung manau tawrubadi lemna tharoi haiduna chalanki adana Aditya gi mamangda changlaktun hari pumnumagasi nangna sinbani ngasi aigi babada ikaiba nanghaliba sisu nangna sinbani wai sitaraga Aditya na yamna nungaitan hari aigi angawba nungsiba si panduna wasakli thongdogodo aina nati asumna hairamnaga Aditya thoktuna chatki adada mapana yamna waruna nang magal hongkro asumaina awaba sidi leidaroi asumna hairamnaga changki ada thamoi kaina mayumdagi waruduna tholki tokfam amata khangdana kaptuna lei Aditya gi luhongbadi oithoktabani haina sulepi adana magi poster thelambadu uraga munna yengjai mangonda idea amasulaki singnaba amaga loinana makeup tawduna mingselda yengduna masa mathanta yade haikrdi yade haiduna hairami mathangi sinda Aditya gi campaign achoba ma pangthoi Aditya na mayam aduda space piba loirakpada adasu sari angang basetuna yamna ningthijana stage aduda lai Aditya di yamna ngakna adabo mitfam hongdana yamna nungsi ni yengjai adana mic adugi mamangda leptuna mayam adudu lauthori ngasi stage asida leple misak asi nakhoina di magi maming lawduna nakhori kangba makai lauribado mana di aibu yamna nungsi mana aibu nungsibagi chang asi theater dagi agi film adu khudakta thinghanba ngami maduda sunatana mana aigi family bu kiale aigi ipabusu mimang thole CM musung commissioner su mamai panbu huigumna mahaki matungda lepli adubu aina di mabu nungside aina ngasi malem pumba sida khangali madudi ngasi dagi numit tare ni Dasera festival fawgi manungda kanagumbana Aditya bu hatpa ngamlaba miyo aduga ai isana yana ahing ama leiminagani adana Aditya da amuk onsindur hari aina sikrasu mangkrasu nangbudi aina kaidong nungda nungsibu ngamloi asumna hairamnaga ada chatki mayam adu irang horki Aditya di milu pirang iroinana thamoi kaina adabu yengdun lehauki adagi mayam da haikibo wa adu malem thungna khangnaki mathangi sinda adana mafam adudagi CM gi manakta lai aduga waruna wa kaya hai tanja sida Aditya lakpadagi CM amadi commissioner ani adu thoki Aditya na nangna mimangda nangi isat pu yonjari badu karigino asumna hangbada
ada hungatun hari nangna nupi bo bangan sonbini haiduna aina nangbu nungsiba ngamnanaba thakliba langsing adu oithoktabani nangi misingdi auba kharatani aigi fensingdi malem sinba thungna leiribani aingonda ngawba amana nangbu hatpa soidana tholkani nangbu senariba bodyguard sing adunasu kanana khangba mayumda magi nupi leina aigi wakhal khanambaso nupi gi gunse yamna chawbani ningthauksing nupi gi damakta nungsigi ningsing phura kaya sanarami adubo nangi haktak asida malemda nangna ahanba nupa oigani nupi amana nungsidabagi ningsing phura ama sagadabase asuk maya thorba wahi kaya asina aditya gi thamoida tagum thile adityana sonthangna bu khonjel na hari masak khangdaba maga leiminabagi di nak nasana yajari aduga nangbu nungsibada ngawrba aigi punsida laktuna nungsinana leiminasi hairaga nangna yadribas karigino adana khumlai masi aigi apamani aigi su apamba aningbu leiribani masina achumba oigera aranbu oigera masi aigi apamani wai sitaraga adityana makha tari pharene aibu hatpa laktuna hatkrabasu aibu hatpa miyuyadu khudakta phaba natraga hatkigani adana khumlai chumi hatkigani adubo aingonda ngawba nupa adunadi aibu pambagi damakta pumnimag adu khaloi aduga aisu mi aduga ahing leiminabagi mathausu tararoi Vikramaditya dasera numita raban maina chaktrasu nangdi soidana chakani asumna hairamnaga mafam asidagisu ada chatki khongfam khuding awabagi awabada fanglaba aditya pothapam khangdana theater amada yu thaptuna adagi isai ama yengduna awaba khangi aditya gi miyoi anina adagi phajarabi sawal adugi matangda wari sanarai maduda adityana taduna miyoi sing adu phui sawana kanthokpada adityana sawandasu laktuna inthoraki aditya adagi nungsibada tasengna angawba haibadu oire aditya sawanga loinana gari thogduna laklaga adagi photo theliba aduda laktuna adityana thamoida puba ngamdraba wahi kaya pakhum phanglaroidaba photo aduda yengduna hairami aduga thamoi sokna kapi adityana phana kan honarabasu adana nungsiba ngamdrabada adityagi thamoi adu phathaba ngamjaramdi adana phana thina nganglabasu adityana di adabu nungsiganu haiba ngamlamdre nungsiginingai akanbani onthokna sukalida adityana mamanaba sawanda konduna yamna wana kapchai mathangi sinda Gandhi Jayanti numita program ama leibadagi aditya su sawanga loinan lai sawana aditya da program asi yethokgansi khudong thiba nangba yai haibada aditya na khumlai matang asida kirabadi malem asina miki thi haina kini karigumba ina sikrabadi aibu sona hogani asumna haiduna gari dagi kumthaduna program adu yawbu changlaki aduga fajarba space ama piramlaka Gandhi gi murti ama phina kupleba do haidoke tawbada mayam maraktagi miyoi amana aditya da nongmaina kablakpada aditya gi makhuta pali nongmai kablakpa nupa aduna ada ai khaktagini haina sulauri nupa adu khudakta police na faki aditya na mayumda halakpada adana aditya gi asiba hakchang thangna ba amaga asti hapna ba amaga mamangda thamduna phamlami matawudu uraga aditya yamna ngai adubo nungsiba kauba mahakna adabu adumak nungsibana mayam adu thoganki adan hari nahakna invitation card manga yumda purakkiba natra aduna aisu masi photo manga puraklibani asumna haiduna changsilaga amuk makha tare nang sirabu matungda nangi karamba photo newspaper da hapoge nangi yumbasigi paglangdana karamba photo theluge apamba makhalo asumna haiduna photo singadu langsili aduga amuk makha tan hari sida organ donation gi form lere nangna sikraga nangi organ singadu donate tongningbra nangi thamoi adu phangbu misagadudi marabak yamna thigani adubu nangse sirabu matungdadi mi amagi ta oirabasu kanagani khali aduga nangi antim sanskar karamna pangthorauge mai tharabu matungda nangi asti adu kadaida thadauge gangadara natraga nalidara waising se taraga aditya mamittagi mapi taki adubu paukhum amattadi piba ngamlamde tanja sida sawana makoi lakle haina hairakpada aditya na changala u hairami al oiraba nupa amaga nupi amaga yamna tona changlei
Adityana ahal ani adu dhari nachanu pada aina haikiba pumnamak mapung phana tawgani nakhoi gi awat apa pumnamak aina yengani asumna haiduna Adityana ahal ani aduda khurumduna chalanki sawana makha tana ada dhari hausiki ahal ani adu ngasai sarda nongmaina kapkiba nupa aduki mama mapani sarbu hatpa ngamba thoglabasu sargi damakta siba ngamba misu yamna rei nupado aikhoi sarna nektuna nongmai adu kabanmani maramdi somna sarbu hatna bhaikiba aduna kanagumana sarbu hatke honaraklabadi mahak adu jail da leiba natana nahaki sakfam phawba yengba phangloi haibadu khanganna ba haiduna tawbani ada wa amata khumdana lepi Adityana yamna chakna ada hari nahakna iba nungsidabagi ningsing pura semlaba natra aina wasakli malem asida aigi nungsibabu miyamna sonhangani state asigi mafam khuding aina aigi nungsiba asibu khangangani malemgi mipung khuding makna aikhogi luhongba yawba pamnahangani haujikti power ki nate nungsibagi election tawgani ningthogsingna nungsigi ningsing pura kaya sanai adubo aidi nangi nungumlaba thamoi aduda nungsi khudam oina tas ama semgani aduga wafam amana karigumba nangi nungsiba sida aina ngauduna sikiba thoglabasu nang asumna adumak layo nangi miludagi pirang marik amata sintan gano nang pirang sintarabadi ai khangba ngamloi wahi si ada munna taramlaga laithoktuna chatki matang sinda setemep jete koba channel amana program mu sinduna Aditya ka unarami channel si miyam pumna mangni yengne ada su yengi anchor Rasbirna Aditya da nahak adagi maral oirba misak amara haina hanglakpada Aditya na khumlai aina adabu nungsibada lalbadi chumi ai ira leirba misak amani Rasbirna amuk makha tan hari nungsibaga nampu sasan ga khene Aditya na wahi sitaraga kari haiba aina adabu nungsibada nampu sason amata tawte aina mangonda khudol na phawba sokte aduga kari nampu sason tawribano hoi adana iba nungside haibada aina accept tawte asikaktani Rasbirna amuk hari aikoina film gi wari singda nungsibda ngawba hero sing asi ayamana sigale wahi asida Aditya na khumlai achumbani nungsibada thawai thanakiba makhoigi waridi leihobani aisu aigi nungsibada thawai thabad karisu singnaroi mayamna aigi nungsibabu wari na hogani Aditya gi wahi asi adana taraga milu pirang cheli Aditya na makha tan hari Rasbir aina nangi channel asida laothokli madudi ngasidagi dasera numit phawbada aina mandapta nupi nupa chama numit khudingi frida aigi kharsana luhungangani mandap amadi hanganduna aigi ga adagi ga luhungnaba thamduna aina ngaigani aina luhunghan bigadoriba makhoigi parthana-dagi adana aibu waruriba si nungsibadu onthorakpagi asada wahi sitabada adagi ilu pirang khamba ngamdana chentarki mana Aditya bu nungsibagira natraga nungsidabagira Aditya gi thamoi sengba nungsibadu mayamna masak khangnaduna Aditya da support tawnarki matang senda Aditya na mayamga wari sanadun leiringaida mapa adu laktuna Aditya gi mamaida khupakna thadun hari kaisu nataba heroine amagi nangna aigi matam kayadaga sagalakba ichat pujonba nang khangdabra nangi lisat sina opposition party singna aikhoidagi khudong chaba mayam lokhini haibado wahi setaraga Aditya na mapada bebar ka loinan khumlai baba aina adabu soidana yahangani aduga miyamna su yahangani baba karisu matha sabirugano adubo yongi namo oigdoribi amada kaisu leitabi haina palibado mathangdadi panbigano wahi setabada hangan khumdaba machana asumna onba leiramba ubada ngaglami mapana Aditya da hari nangi ningai sina nangbo leikha tahangani haibisi nang khangdabra Aditya na amukhumlai ningai si aina baba da ki tambani baba kaurabra aina angang oiringaida imanabagi sanapot ama aina pami haina kapkipado baba na sanapot ado aingoda mai thado o haiduna thado wanki aduga haiki aigi ichana pamba pot kariguma phangdrade chaktuna manghan kigani sanapot dukan adusu aina mai tumna chagalamnabani haina baba na aingonda haikibadu handakti na chana pamlibasi aina phangani kariguma phangdrabadi ai oina chaktuna manghan kigani asumna hairamlaga Aditya thoktuna chatki mathang senda function hall aduda nupa nupi mayam amal hongdun leiribadu ulai Aditya su mandop amada leptuna mayam luhong liba adu yengdun lei
Tanja aduda ada angauba masugi sari setuna changlakpa oi. Aditya di ada bu uraga nungsina mitfam hongdana yengjai. Adana changlakuna Aditya da hari. Nangi nupi oigadabu saru nangi lukrabi oihoke. Nangse aigi ifamdagi sikiba koire. Nangse toksinaba yamna hai. Aidi filmgi actor khakta acting tawba hai khalubani. Adubu politician sing asisu actor singdagi hena acting tawba hiramle. Aina ngasi mafam asidagi Devi magi mandir yauna chapal amata tongdana chatkani. Aduga aigi punsida yetun leiriba rabanasi sakhan bikro haina haijarugani. Wai setabada Adityana magisu chapal adu lokthokton hari. Pare aroi boina nangi khongchit asida aisu nanga chatminaba phangjanaba yaurage. Asumna makoi ani Devi magi mandir adu tamna lai. Mayamsu makoi ani gi khongchit adubo yengnarami. Adityana adabu nungsina yengi. Adasu Adityada angakpa amadi singnaba midyangna yengi. Mandir adu yaurukpada miyoi amana Adityada ligligi bottle amana ngaksamda thomlaki. Aduga amuk manamda thangna yalaki. Adityana onthorakpada nupa aduna thang aduna mangakta yange tawpada Adityadi sirasu yare haiduna mamit usillaga asibabu ngaidun lay. Adubu nakandagi sawanna thang adu faraga nupa adu pui. Tawdok asida mayam adu question senai. Adityana adabu makut samlubada adana makut adu kanthokduna mandirgi manung tamna changlami. Aditya su I tairba masa aduga lakpada likli aduna makhongda su khaiki. China sing adu Aditya gi mafamdadi nungsigi China aduna maithiba piki. Aditya na thona laina adagi matung inaraktuna Devi Mada makut lonaduna Devi Ma hausik su matam lairi. Mabu amukta aigi nungsiba si masak khanghanduna magi thamoida aibu nungsibagi irak kikpiyo. Asumna haizai. Wai sitaraga adana amuk Devi Mada Devi Ma magasi aigi lambidagi lapthokhanbiyo. Asumna hai. Adana Adityada amu hari. Ngasigi thawdok asisu nangna sinba nate haikidra. Nangna aigi khut samlakliba karigino. Adityana aina tawriba pumnamak asi nangi na khut samduna punsigi thatok loi khanbagini. Adana aigi karisu khanbiyo haide. Asumna hairamlaga ngasigi thawdok asisu Adityana nektuna tawhanbani khalaga chatkare. Aditya chakna yengduna lehoki. Bathang sinda adana mayumda halakpada Aditya gi opposition party gi leader aduga businessman aduga famduna lerami. Aduga Aditya gi mayokta wa kaya haiduna makhoi amatu oina Aditya bu lution kige makhoi party da support tawru u hari. Maduda adana Aditya da call tawdun haiki. Makhoina ingonda makhoi party bu support taw. Aigi lambi dagi nangsi makhoina lution kige hari. Wai sitaraga Aditya mai hong saudun hogale. Aduga mahanglei. Nangna adu aingonda hairaklibedo aibu nungsirakpagira natraga karigino. Adana khumlei. Aina nangbo aduki matik nungside. Makoisu khangange. Aina nangbo nungsidaba sidi kanadasu yenthokloi. Aduki hairakpani. Paukum sitabada Aditya gi thamoida China phauna tana lenglakpagum oiki. Mamit usinduna China adu khangki. Asomdana leader aduga businessman aduga faminaduna Bikram Aditya bu lemna tharoi haina wari sanadun leiringaida Aditya changlei. Leader adu kibana thaktakni. Aditya na hari. Ngasidagi adana chatpa lambi aduda nakhoigi wakal aduna phau samduna chatlamraba aina nakoi hatokadabani. Asumna warning tawramlaga laki. Bathang sinda adana blood donation camp ama sili. Mafam aduda Aditya su laktuna blood donate tawi. Aditya na adada hari. Aigi I ado yamna tangbu iri. Yaridi khara section thambiyo. Karigumba aibu hatpa laktuna siramdai aduda nangna aibu ngaihakta oirasu kanbada mateng oigani. Wai sitabada adana nangi I asi phawa nangi darkar taroi haiduna I yawa bottle adu thadaduna thugairami. Adityana nurse da I adu amuk halaga lau haibada nurse aduna khudong thiningai oigani haina hari. Maduda Adityana ai irik khudingmak hausikti aigi oidre mahaki oikre. Aduna I silobiyo. I asi aingonda karisu kanararoi. Dangai padana aigi I asi mahaki mathau oirakpasu yai. Wai sitaraga ada laithoktuna chatki. Mathang sinda Aditya sawanga loinana Ramlilagi function abada laki. Sawana hayengdi daserani asuk khudong tibu matam asida Ramlila function asi yaudabada kari kairadagi
Aditya khumlai Mairan bina mairi bo aduki matik pamjai mairi aduna chak tuna sigani khangna Mairan bi aduna mairi gi manakta dabu painingi mairi gi phajaba aduna Mairan bina masagi kari sukhandana mathwai tharibani sataba yade sawan sataba yade wai asi Aditya na thamoi sokna harki function tafam aduda ada asu leirami makoi ani chakna yengai function asi haurakpada stage tagi nupa amana Aditya da 10 kaplaki matang asidagi miyam adu question chinai nupa aduna ada nang kanagisu oibe yaroi ai khaktagini haina lauri mayamna nupa adu pai tawdu asidagi ada na mayum da halakpada miyoi kharan phaki Aditya su mapana korakpadagi laktuna karino haina hangbada mapana hari huiga kaiga khenabalai huidi mamai haidun ngairagalai aduga kaidi chongshindun hekta lai chango nupi aduda nangi apamba pumnamak pangtho aduga ngasidagi nangi nachinduna nupi asigi maming phau panba yaroi wai se tabada Aditya di yamna ngai aduga changlatun yengbadadi ada leptun lerami Aditya na ada haina kaubada ada na chingnaba leitan hari ngasidi nangi asengbadu uthok ledana nungsiba pamuba angauba pumnamak adu mamingini nangna pamlibasi ai hakchang sinatra law nangna pambadu tawro aigi thamoisina nangbudi marik ama fawa nungsiba ngamloi asumna haiduna eliba phi adu masana lokthokjai madu urga Aditya thamoi hena kaiki magi asengba nungsiba adubu adana khongpham khuding lana uba aduda Aditya na mamitna fawa kanna yengba ngamdana leimaida tariba phi adu khunduna adada insinbiduna thamoi sokna hari aina nungaitriba sidi nangsi aigi oibu phangdabagi nati aina nungaitriba sidi nangna aibo masak khangbidaba sigini pumnamak asi ai khangde babana toramba plane ahingsi thengle lambi su sangi aina yumda thilage sasilo wai sitaraga ada angakpa mideng amaga loinana Aditya da yenglaga makhong thangba ngamkidre Aditya da amuk leisilaptun hari nangna matam pumnamakta aisi belen haibado ngasi belen aina nangbu tekta kaidana nayumda thinbigani asumna haiduna adabu mayumda thilaki ada wa amata ngangkidre mayum yorba sidasu gari da phamduna Aditya da yengi Aditya di mamai lesinduna tarak liba pirangbu khamna bhonai adana gari dagi kumduna satkrabada khamduna thamlaba pirang adusu maning tamna chenthanduna adagi maikai da yenghowi pathangi numit asi dasera gi numit orami Aditya na pumnamak asidagi waraduna pothapam khangdana ningba kaina famduna lengaida sawana changtuna kaidore haina hanglakpada Aditya gi ningamdab khonjal aduna hari ngasi aibu hatpa mi laktrabadi kana amatana aibu hatpa laklaroi aduga ngasi adana yadrabadi kaidawnungda yaraklaroi sawana mu hari hausik aikhoi kari tokini sarna angamba pumnamak tawduna yengle masidasu ahongba amata leitre Aditya na makha tari babana haibatu chumi aise aigi laibakta imagi minungsi oigera nungsi jabi mahaki minungsi oigera amata tamlamdre aise migi amang atak khakta thole wai sitaraga sawana khumlai aingonda babagi tawbimal singba ngamdana tole kana leijadraba ibo lambi dagi khunduna sembir kibani mahakna haibu khuding inba haibasi aigi di thawni adubo ai tumina leiba ngamdre babana nangonda ngasi fabu oidaba haidru lakibani maramdi ngahaki punsi adubu babana control tawduna magi apamba lambida ngakpo chalhanna haiduna asengbadi ngahakna nangi imabu harpanati matam kuinadagi aronba sina Aditya bo mara leiba amagum leirakibani adubu asengba sikhangpada Aditya yamna ngaktuna babana ingonda oidaba haiduna leirakpa asengbara haina sawanda amu hangi aduga makha tarai ai hausik kari tawgani haiba khanglei asumna hairumlaga thoktuna chatki Aditya gari thawduna adagi mayumda laktuna adabu kawi ada su thoglei Aditya na hari ada ai ngasidi nangoda wafam mu haiba pami wafam asi aina ngasi phawa male masida kana amata da haikidre I am sorry ada I am sorry aina nangbo nangna nungside khangna nungsirobagi I am sorry aiki maramdagi nangi family da awaba kaya tahankibagi I am sorry aina nangi punsida nangi belen oirubagi ai tawphum amada khangkideda aina gyan tarakpadagi imagi minungsi phanglakide babagi parjamiyam pangki
ꯑꯩꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡꯃꯛ ꯃꯨꯟꯈꯤ ꯑꯩꯒꯤ ꯅꯤꯡꯉꯥꯏꯕꯨ ꯐꯪꯗꯕ ꯌꯥꯗꯦ ꯈꯟꯈꯤ ꯕꯕꯥꯅ ꯑꯣꯏꯗꯕ ꯍꯥꯏ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯏꯃꯥꯗꯨ ꯍꯥꯠꯄ ꯅꯠꯇꯦ ꯑꯗꯥ 이마나 이기 분시보 간비람바니 마하기 분시보 까톡람라가 이마나 까톡람바시 아이나 아렘부 따할로이 ngasi 하리브 누밋 아시다기 파마마디 바와르 아시보 한나 옌로이 ngasi 하리브 누밋 아시다기 시엠 아마타나 아이기 와 일할로이 폴리스 아마타나 아이원드 셀루 떠할로이 ngasi 하리브 누밋 아시다기 아다 까나 아마타나 아이기 마욕다 와컷 아마타 레할로이 아다 ngasi다기 아이나 일렉션 ngamnana bo honararoi aduga kanagumbagi thamoidasu aina igi nungsibu khangbiyo hairaroi thamoi tinabadagi hena maru oirbadi laibak tinaba oiramle aidi thamoi tinabasu phangdre laibak tasu tamlamdre ada aina khangi handak mapok asidadi nangna ibu nungsibu ngamlaroi haiba adubo aina sidringaida nangna igi iralsing adu amukta kokthokpiramo ngasi ahing nangna igi asiba nikiba mafam aduda ai setkani kanana khangba nangonda ngaujaba kanana aibu nongmina kaptuna harkribsu yaradi nangsu mafum aduda lao aina sidringaida aibu amukta ngakpiramo waising asi thamoi sokna hairamlaga gari da kakatki Adityana ngasaidagi hairiba pumnog asi reporter singna live thadokpadagi Adityagi mapasu yengi ada pumnamak asengba khanglaba matam asida murtigum leptuna nungai taba mityengna Adityada yengduna lehawi tanja asida Adityagi mapana sawanda call tortuna ngasi ahing mafam aduda karigumba ada laklabadi Adityada attack tawba saraga adada nongwina kaptuna hatkadabani asumna haiduna yathang piki yathang sitabada sawana hangatuna wahang tawge tawbada mapana thatuna aina haisi kaktado masina nangi sargi punsida afabu oigadoribani asumna haiduna akanba wahi asi hairki patang senda ahingi matam yorktuna miyam pulami Bikram Aditya sulaktuna mapaga nungsinana unaduna Rabanda ten kaptuna may thai tanja sida adasu Aditya ki manak tamna lai Aditya na adabu ubada yamna nungsina yengi arapa mafam amadagi sawana nongmay na kablaki nongmay makul tabada miyam adu chenaki Aditya di mahaki tawaidagi suhelabi adagi manakta chensili adana Aditya bu uraga haukraba wari singadu ningsingduna nungsibagi midengda yengduna Aditya ga unay sawana nongmay kablakpada Aditya da panki adana yamna pakatna Aditya haina nungsina kaujay madu uraga Aditya di apen bu oituna nokpa kaururaba maithong adu nokphet tawna adada nungsina yengjay sawansu Aditya da nongmina pankibaduna chakna lawi aduga Aditya ki mapasu machabu kauduna ningamdana kapi Aditya na laimaida haitharakpada adana famthaduna ngai aduga mateng tawbiyo haina ningamdana lawi Aditya na adada raban may chakliba aduda makut tinduna hari nangi punsida yelamba asengba raban nado ngasidi may na chakle handak mapok asida nangna yadrabasu mathangi mapokta aina nangi apambagi maungda hangani aigi apamba tawraroi madudasu nangna yade hairabadi ai matung handuna nangbu yabagi mapok thikigani aina phana nungsirabasu nupi adugi ayaba yaudrabadi karisu tawba ngamde haiba ai khangne ada nangai bu ngakpiba ngamlaroidra wang asitabaga adana aina ngakpire haina khumlai Aditya paukum adu tadringaida malem asi thadokre thawaina haksangdagi lakre matawasi uraga ada ningamdana kapjai adana lakpada khudop ama puraki khudop adu mathantana sijinjai aduga Aditya bu kauduna ningba kaina kapi adana Aditya bu mathanungda chetna konsinjai aduga matang asida ngasigi ningthijirba film asigi aroiba saruk oiki aina wari asi ithokpada watkani Aditya gi nungsiba adu kayada luwa angakpani nungsiba nungsigi lambi asi yamna lui nungsigi wari su yamna yami kana amana thungnai aduga kana amana kainabagi awaba chaina lakta asiba bu ngaiduna leinari ngasigi wari asi nungsibada awatpa mata leitraba mahaki laibakta tamlamdabana thungnakide yamna thamoi sokna wari asi losinki film asi mayamna aduki matik pamnariba film amani mayamsu wari asibu pambirabadi comment amadi like to biramo ngasigidi matang sin losin jarage mathangi nungairaba video da amuk thengna minarasi
Adongi thabak thoram ama hektada cake ki mathau tarakpada adongi sel tinghanduna matam mang cake leba chanarobagi haujikti madugi mathau tadre. Sanalingjen bakery na yamna ahongba mamalda cake discount chawna pijari. Heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lawdana free the delivery tawjari. Adongi apamba cake design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum sing adu mapung phanbada bakery asina achouba thogdang lawjagi. Yamna ahongba mamalda adongi pamjaba cake adu hausingmak pijariba number asida order toksin biro. Adongi matam sukmang manghandana bakery asina adongi thongjin fawba delivery charge amata lawdana free da delivery tawjarakani. Sanalingjen bakery Hayel Imphal West District near Ikokningthong Marunong Sabalaibung mobile number 8413987885 natraga 8731810461.